IPR Youth of Manipur gi thomi kharana Susindro Phuge tawraklei MLA singa wari sanabada yanaba purakhidre Youth of Manipur Laingak paibada yauba amasung opposition waina leiba Congress ki MLA sing Youth of Manipur gi mihut kangbu amaga haujik thokleba thogdok wathok sing asigi waroisin puraknanaba mifam pangthoklingaida hiram kharada yanarakpada ge Youth of Manipur gi thomi kharana Minister Susindro Phuge tawrakre haina DIPR na thadorok pachero laman haire Manipur Laingak ki Directorate of Information and Public Relation na ngarang numidang atheng bada thadorok pachero lamagi matungin na thogdok aduda minister da khud thage tawrakhiba sing adugi mathakta legal action lawrokpa yai haina su palle adumoi namak tha mangarom pharaklaba Manipur gi tangdu leitadaba phibam ase koghananaba akanba safu piduna lakhiba Youth of Manipur gi mihut kangbu amaga ruling amasung opposition gi MLA minister singa New Delhi da unaduna wari sanabada warep amata lawba ngamdana lotion khre haina Youth of Manipur gi thongmi kharana social media da phongdorokre DIPR na thorokhiba cherol asigi matungina de ngarang gi mifam adu da hiram ahum de yanaba purakre haire yanaba purakraba hiram sing adu de separate administration thamba yaroi haiba warep adu hena chesilan ba nongmai kapna dana ba security gi akhanaba thorang lakhotpa amasung prime minister unanaba appointment lawba haiba sini haire Waram ahum asi thabak to onthok nanaba khananaba gidamak MLA amasung minister sing Imphal da hannaba sem sanakre adubu mifam loidringai chairakta miyoi kharana social media da ngarangi mifam asi yanaba amata purakhidre haina lana sandoki basi yamna laibak thiba nei masina wari sanari banakal ani gi marakta thajanaba manghalle masigi su mathakta Youth of Manipur na thangalakliba demand kharade Manipur gi wathoka mari leinadaba amade yamna maram chadaba demand sing ngakta nei Hairiba demand sing adude Manipur gi oiba tokhaiba regional party ama semba Chief Minister sindokpa natraga alternative Chief Minister ama thamba hairiba demand sing asi thabak to onthoknabagi chapchaba numit adu PU haiba wafam sing ase ne adubu Manipur gi tokhaiba regional party ama semba hairiba se haujik thogliba wathok asiga hiram amata da mari leina de Chief Minister sindokpa haiba sesu ngasigi mifam aduda khanaba yaba wafam oide alternate Chief Minister ama thambagi wafam aside khara makhai khanakhe adubu yanaba purakpa ngamkhede haidibo wafam sing asi thabak to onthoknabagi matam adusu lepa ngamkhede ngarangi mifam aduda saruk yakhiba mipum khudingmak Manipuri ama waina chap manana adingba pamba phongdoknakhe loinana mifam aduda saruk yariba sing aduge pandam amasung phirep adudi chap manakhe MLA sing nasu Manipur ge wathok asigi waroisin athubada puraktuna tangdu leitaba phibam ama lehenba pami haire amaromda social media gi kanglaipak hak haina mingthonba Facebook page amada YOF ki mihut amana phongdokhibada Manipur Laingak Youth of Manipur ga yasinaba mata leite Delhi dagi thoroklaga makhata ba khongjang sangsinabagi miyam punna warep lawminaraga nei wari sanakhiba duda ruling party gi oina leiriba MLA sing makhoi masel marakta mot amata tinakhide mot tinadaba sina maram oiraga Manipur da thogliba irang asi waroisin purakpa ngamdana leiriba nei kuki MLA tarana setpa phirep lawba ngamlaga maitai gi MLA ni funa maitai phurup kananabagi karisu tawba ngamde MLA sing na irang asi loisilhaning de masin khakta nei makhoina pamliba si maitai tumna sikro haiba nei masa masana phirep lawba ngamdraba de pairiba fam sing adu kaidawbagi konduna leiriba no phiba masi yawraklabada Manipur gi nahasing punsinba mathau tai maitai phurup kanbinaba kanamata leiramdre haina pendaba phongdorokle amaromda Delhi da leiriba Youth of Manipur gi thomi kun manga gi manungda nupi ani yauna punna miyoi mare ngarang dengue positive oiba thengnabadage haujik manak nakpa hospital da pukhatuna layeng sathaduna leire asumna nahasingna kathokpaga loinana tumba chaba khangdana hona jariba se Manipur da tangdu leitaba hanjilhanduna mahausa gi punsida langnabagi damaktani haina su phongdorokle